Alpha Nscn Militant Assam Rifles ki camp ta attack Naga awang nungpol lamdamda khulai pai du ning tambagi lan horiba United Liberation Front of Assam Independent Alpha amasung National Socialist Council of Nagaland Nscn ya punmati mama na ngasi ayuk Arunachal Pradesh ki Tirap district laiba Assam Rifles ki camp amada attack Naga report amagi matungina thaudo asing asi nongalamdai pung hum khairom tabada thokibani khulai matik chana paiba Militant Assam Rifles ki camp ta nongmai round kun nga manga rong kapsilakraba matungda Assam Rifles ki personnel singnasu light machine gun LMG sizinaduna khudhan ki amasung nakal ani akan mamawang da khuthong nakhi thaudo du da so apan amasung misi mina yawbagi report fangdri thaudo thokraba matung da security forces na mafam adugi akoi bada pak suna thiba humbagi thabak chathaduna militant singi khongul linaba Hodna ki Independence Day thaurangi mangoi na nalamdam asomda ingta bagi phibam kahen na bagi pandam da militant singna Assam Rifles ki camp da attack chatharakhi bani hain report amana phongdor lagli ki singi lifeline oi balambi semba ministry na yakre thabak don thokna ba manipur lengak ta khangal lakre kuki sina kangpok pide chatharam economy blockade khudak tagi handokre Foothills Naga Coordination Committee FNCC ga ngarang wari sanabada manipur gi home commissioner Anouba kumara German road natraga Tiger Road na chingma sembagi ayaba lengang na pikhiba leiti haina thajaba pibadagi lambi adu da chatharama ban handokraba matungda lambi adu semgadabani haina ministry na manipur lengakta irakpa cherol ama social media da viral oirakle Ministry of Development of Northeastern Region donor nadi manipur gi chingi saruk da lambi semanabagi matangda manipur lengakta tharakhiba cherol adu August 6 tani donor ministry gi joint director Pausian mung Tanglut na Manipur lenga ki chief secretary da iba cherol ama tharak tuna kuki NP Manipur ga pambagi matung ina chingi area da fauna ba yaba lambi ama seman na bagi matang da khangalakibani August amada kuki NP Manipur na India ki President Draupadi Murmu da memorandum ama pisinduna Manipur ki chingi area sing da akhan na ba fauna ba yaba lambi sembi na bataksin ki Kumja 2023 ki May ahum dagi hauna Manipur da Kanglup ki hana sunaba thodok sing leptana thorakhiba maramna kuki fruit ki miyoi sing chathok chasin tawbada chawna khudong chadaba mayakna ba maramna chingi area da khanaba fauna ba yaba lambi ama semgat pagi tangai fadaba lai hainasu kuki NP Manipur na India ki president ta taksin ki Ministry na tharakli ba cherol adu da Tiger Road na traga German Road na chingbagi maming dipande adu kuki singi lifeline ni hariba lambi asidi naga sing na paliba German Road, Tiger Road, haibasi natana laite. Masimang na state government ka central government ka ki marakta pau phongna daba manba fibam ama semgatle. Natraga na nagasing ya sauba fathana ba lambi sembagi ayaba piroi haibana chingma phongdokpra haibasi hojik suhang ama oirakle. Amarom na nagasing na namna khundaba mafam da German Road, Tiger Road haina mingthon malambi samjilakpa amasung suspension of operation da lariba kuki militant singi designated camp. Sajilakpagi mayokta FNCC na kuki sing changhandana bagi matangda kaukiba banga mari leinana ngarang Manipur gi home commissioner wari sanakibada state lengana sigumba makhal gi lambi semnabagi ayaba pikhiba leiti haina phongdokpa laikhrabani karigumba logi wangmada sigumba makhal gi lambi semlamba tarabadi mathau taba action lokhatkani haina nakal ani na yanaba purakhi so agreement amasung designated camp ki matangda naga singi pukningda fauriba nungnangba pumnama ko khonnaba state lengana thuba matamda sender ga tanaduna matik chaba Thorang lokhalagani haina sunakal ani na yanaba puraki chingmai kokthok tuna popi pambi thajilakpagi matangda state lengang war on drug lauthok tuna popi thabagi thabak chenari ba miyoi sing narcotics drugs and psychotropic substance eki matangda matik chaba action lokhatuna lakli state police amadi central agency sing na mafam kaya da popi pambi sing paktakna na manghan tahan bagi thorang lokhatuna lakhi matung tarakpada su karama mafam da popi pambi tharambagi haibadu kupna yengsilaga manghan tahan bagi thorang lokhatkani haina nakalani na yanaba purakhi bani Marasi the working committee kuki says on a national highway to the Koramba economy blockade kudak tagi handokre hiramasi matang the committee na thadorok pacherol amana hai kuki jo furuf ki miyoi sing na thengnari ba khudong cha daba singi matang da Manipur gi governor na khanaba mieng changlaktuna Kangpok pidagi Churchanpur fawbada numit kunni haina thamlakhiba thingba lautho hannabagi dama tawbimal khangba uli United Naga Council an sumiyoi bagi miyung sida yumfam oiragal lambi hangdokna bahonabada Laukiba thaudang thaganingai ni adumoinama kuki jo furuf ki lifeline kanagumba organization amatana matung tarakpada thingba pina bohona roidabani hiramasagi matangda kuki jo furuf ki miyoi singna matam pomna magtalambi paring asida yerapan pirakpada mayokna na basem saduna lai hainasu cherola sina phongdoragli Indigenous Peoples Forum Manipur na sinduna malem gi yelong mising inumit pangthokre tram na US tagi Indian sing tanthokpa yaraga India gi Myanmar sing karigi tanthokpa yaroi Pradyot Northeast Indigenous Peoples Forum NEIPF Kimiyeng Makada Indigenous Peoples Forum Manipur IPFM na sinduna malem gi yelong mising inumit ngasi City Convention Center Imphal pangthokre Indigenous Peoples Right to Self-Determination a Pathway for Food Security and Sovereignty haiba theme gi makada pangthokiba thoram aduda Tripura Morta Party ki chipsu oriba Tripura gi ningthau Pradyot Manikya Dev
Burma Chief Guest hoina saruk yaki Chief Guest ki warol piraduna pardio na hai awang nongpokta leiminariba yellow furup asi ama toina leiminagadabani haibagi wakhalonda thoram asi saruk yaba lakhibani Donald Trump na India macha kayamarum tanthorakpa yaraga awang nongpoktagi Myanmar amadi Bangladeshi sing karigi tanthokpa yaroidoribano awang nongpok chakhwatana India chakhwatpa khak oithokloi magna maghata na hai Manipur da hojik tholiba irang asigi damak mahaksu yamna nungaitaba fawi adubu irang asida national party sing political gi oiba khudongchaba laholloidabani maram asina state asida tangdulai taba hanjil hannaba ichil naw singna matoina famina duna wari sanaba mathau tai parliament da politics tawbana Manipur miyam gi awabasi ko hanba ngamloi Tripura sa Accord ki matangda mahangna hai India government na awang nongpok ki lawmi singbu lumna lawdrabadi pamdaba thodok kaya awang nongpok sinba thungna thorakani mahangna Union Home Minister ga wari sanabada central government gi maikai digi khudongchadaba madi yaningdaba thoina leite adubu state government gi maikai da chayenaba khara lei haina khangalaki adumoina ma state government gi maikai dagi su Tripura amadi awang nongpok pumbagi miyam asi awaba kaya mayoknare haiba masana yajarabani maram asina tay atopa leibak singdagi mitop miyan cha kaya lona yadaba mawngda changsilakpase khoi khudingmangna yafam thokte haiki thorom aduda wangangla duna NEIPF ki chairman Anouba Chetiana hai ekoi kanaguma furuf kanglu amatagi mayokta leibanate aduba haukiba numit kharani gi mamangda organization amana World Indigenous Day gi thoram thengjilakpasi yamna nungaitaba fawi lup asi kanaguma miyoi kanglu natraga yellow furuf amagi mayokta thabak tawkhibadu leite ekoi isagi saktam ngakchanaba awang nongpok ki yellow furuf sing amatoina thabak tawminaba mathau tai mahangna makhata na hai travel khudingmak yellow furuf na te loina na yellow furuf khudingmak pu travel na te thoramadu da lamlai AC gi MLA Ibomcha Tripura gi MLA Ranjit Deva Verma social activist RK Megan IPFM gi president Rohan Film su saruk yakhi Operation Sindur manung da Pakistan gi fighter jet manga kafsa ki IAF Operation Sindur manung da Pakistan gi fighter jet manga amasung achawa aircraft ama kafsa ki haina Indian Air Force IAF na fongdokre Bengaluru da pangthokpa taraga taruk suba Air Chief Marshal LM Khatre lecture da saruk yakiba Air Chief Marshal AP Singhana hai Russia na saba S-400 air defense system sizinaraga Indian Air Force na Pakistan gi fighter jet manga amasung achauba aircraft ama nongthakta kapthaki terrorist singna Jammu and Kashmir gi Pahalgam da attack chatharakhra matungda Operation Sindur chathaduna Pakistan occupy Kashmir da laiba terrorist singi maruiba camp kaya marum amanga ta thoan ki Pakistan gi Bahawalpur da laiba Jaisi Muhammad ki headquarter da su chauna manga ta thoan ki hari May Tareta Indian Air Force na nongthakta ke attack chathabada terrorist singi maruiba mafam mapana manga ta thoan ki bagal loina na Laskar toiba gi headquarter su thugai ki micham taba mafam da laiba headquarter oiba maram na ningthina thorang tawraga terrorist singi kemado amanga ta thoan ki bani matung tarakpada India na Pakistan occupy Kashmir gi mafam mapanda nongthakta ge attack chathaduna terrorist chama hena hat pangam ki Pahalgam da terrorist singna micham kunga taru hat khibagi laman khumbo ina India na Operation Sindur chathakibani Trump Putin August 15 da unagadori August 15 da US President Donald Trump na Alaska da Russian President Vladimir Putin ga unaduna wari sanagadori hari luchingba ni unabada hauji Russia amadi Ukraine gi marakta soknariba lan lefanduna ingtapa fibam lehanabagi apantangda khananainaraba yai haina thajanari mamangda ningsingningai oiba Armenia Azerbaijan peace agreement ama White House ta khuyek pinakraba matung President Trump na hai athuba matamda Russia amasung Ukraine gi marakta Yasinnaba Purakhre yabagi fibam da leire malengi mafam pumnamakta chaitheng piriba maram na Russia amasung Ukraine gi lan lefanaba hotnaba tangai fade haina su maangna makhata na phongdokhi Lambulen da footpath sumang onthoklamle Imphal West ki district magistrate ki miyeng makha da ngasi su eviction drive chathabada footpath sing lanai miyoi sing sumang onthoklaga leiramle Excavator sing sizinaduna police na ngakselaga sumang onthoklamlo mafam sing adu kothokpa hokre mafam kaya amadana aerial expansion oina leiramba theknaki mapu sing da aerial expansion sing adu hayeng phau gi manung da lokthokna ba khangalamki TG higher secondary gi maya da leiba hotel Imoleski mapasu futara manga hena Charles thajinduna lana gi mawongumna footpath ni haiba ningsingdana leiramle madu lokthokna na ba tharang tawbada hotel adugi kangmuna hayeng fawi manungda makhoi sit nana lokthok chage hairakpadagi eviction chatpa kangbu aduna minungsigi miengda yenglaga yabiramki hayeng fawbada lokthok tragadi kothokani hairi singi district sing dagi Valley West Police State Unit sing withdraw tawgadabani kotu Constitution na ngak seliba Tribal Hill District sing the Valley West Police jurisdiction extend to yaning de thoba matam da kangpok pi yawno sing district sing the Valley West Police unit sing withdraw to godabani haine kotu na Manipur sarkar ge chief secretary Punit Kumar Goel da member indam pisinduna taksin tre kotu gi mekai dig ngarang chief secretary asana kangpok pi sa taki khongsat amaga mari len kotu gi mekai dig pisin ke ba memorandum adu da makata na hairi bana Tribal Hill District sing the Valley West Police jurisdiction extend to ba haibasi Indian Constitution ge article 3
71C violate tawbani article asigi matung ina Manipur gi singi jaga sing the special administration sing arrangement amasung autonomy piribani adubu constitution gi article 371C violate tawraga singi area sing the valley based police jurisdiction extend tawba asine constitutional right adu khongaw na bana thawung asi Hill Area Committee ki authorities ni yamna kanna nungnang ba pokalle thawung asine Kuki zo miyam gi security autonomy amasung identity da sauna akaiba thokhalle maram aduna kangpok piyawna tai singi district sing dagi valley based police unit sing withdraw tawgadabani singi area sing the valley based police unit sing jurisdiction extend tawba haibasti constitution gi mayuktani amasung masi yawangamloi tribal singi leiriba traditional jurisdiction boundary ka hentana batham gadabani asigumba tawung sing asigi singi miyambu ngaksen nabagi damakta constitution gi provision sing adu ngakna sat kadabani hairi amaramda kangpok district ta leiba relief center sing da hujik maki oina Tingjin na baho na bahay basi yamna sumdaba mani kutak ta kiem sing asi tingjin bana lanjena duna lairiba miyoy singi wakhalda nungay hendaba natana kudong tiba kaya tokhan gani maram aduna mapung phana santi hanjilaktriba power relief camp sing da mapung phana mathau tawhan ki gadabani Kangpokpi district headquarter gi oina dedicated helicopter service tham gadabani transport infrastructure ningthina leitabane emergency response medical evacuation amasung relief operation da khudongcha daba kaya mayong nare district asigi oina nongthak service ama thamnaba thorang toribasi aki amogi mari leinana na taikangluk ki irang asigi saitheng phangriba district asida mayong nare khudongcha daba asiga mari leinana ni maram aduna chopper service ase state amasung manung hanjina leiriba tribal miyam gi marakta administrative gap adu leitana bagi damaktani hairi